mayambu ahannamaktada pantholglamna ikoknona taramna okseri hojik tabirasi akhona pujarak porida minambana achumba manga suba tangka ngasigi manga suba tangka asidana warisina kadi kamdori bahabado mayam punamagna wari asi muktaminarasi hojik tabirasi minambana achumba manga suba tangka Suras thajik mamana mangoda ngang basai bakaya amadorak padagi karimata pambe leitraba amagum mahak ikai na wakan nungaitana adum thore adubu magi thamonung dagidi sole nangdadi khudi thiraga tuboyo asumna haikibani wahaido haikibaga ikan kanadana mamana getulolame aduga mahna changu matamda adumak thajik mamado khudi thiraga turame mahagna turiba adumakti surasna ubada natte asumna nukup amarong tungdadi get adugi manunglomdagi kanaguma nupi amakak kana lauraga chethoropagi khonjel lama suras mana chalamadi tarame khonjel nu tabadagi khongthang manga turki matungda mahak chablebe aduga tariba khonjel ase kanano hadni yimtore yimthorok komatambadi khonjel adumakti get adugi manungdani manunglomdagi nupa amaga nupi amagana mangondi yalaga nang sakhiba yaroi nang thokiba yaroi chakhiba yaroi ye thokano asumna kana ngambagi khonjendi surasna tare yamna thuna mahak chesile aduga get adugi makhungda leraga ahobi macha amadagi kanano nupi si kanano aduga pharibsina kanano haduna surasna yengami yengo matambadi tasena ure nupi edo thajani aduga mangonda pharibana maiba oiba nupa aduga mamagani surasna uribasu mana thenakiba nupi aduga sakdamni mamanabasing amadi mamanabina uriba masagi aseng sakdam thajabdumakti surasna uramde magadi hanagi hana adum urame nupi adunasu mani yengliba maigay do tamna yengthore aduga nang sakhiba yaroye nang sakhino waisi hairaga adum laure mamanadi khangdabanina ibema se kisum toroye lao imung changse nang mapala mathokpa yadiye asoma thoklabadi phataba mising thenagani nang charpa yade lao changse lao maiba adunasu thajiga makutta paraga adum chingkhilami thajanadi suya yaramde ai thoke mapalamda ai thoke kanano amana aibu ngairi ai thoke ima thada ose ai thoke mamana yale yaroye nang thokba yaroye chakhino haibane asumna mama amadi maibdona kanna muglaga dum chimbadagi thaja hojikti saglol amator lami mamana pharga chingba makutto kan thoe aduga mamagi makurita chablaga kari ai jappi yare hadi kari ha ai jappi yare hadi kari aduga ai khutta pariba he maiba nang kanano engoda kanamata pharakano thado asumna kanna thajado saklo lama torga laure surasu get adugi ahobidagi punna uribane matawudu uba matamda ma kibu ngakpoi kariyo kino torisibo haima asibu kari matawno asumna wakan kaya makhallaga yengle thajana yamna thuna get lomda khangchen chen thorake to matamdani maibduna hana magi machindagi kari kuma khara cholaga thajada nan thabana hankibadagi thaja khongthang manga torok ti chelamnaga aduma tukirame mana tukibadagi maiba duguma magana thajabu makuta tamna samlaga chingkhalame aduga imung lomda pusinaba torame surasti manga chamane uriba thingnari bthuktu ase kari matawna haduna masa matomta wahang kaya mahangjai numit adusu mahak karimata thona laikide pangal thopasu amata phabungakide asumna suras wakhan nungaita magi yumda adum laame yum yore hanagi matawgum phamungda long hiblaga thajiga maramna wakhan kaya am khalle maiba yawbanina thajiga masada
Karigumba anaba khara leire habadi Surassu khangi. Adubu hena wariba hena wakhal leitadribana mamanaba amadi makhoi lekai gi nupiduna thajiga pato yangalaka matambadi mana uriba sakta masigadi khenai. Surasna uribadi hanagi hana thajaduni. Mataw asum tawna matam kharasu adum hawkhirami. Surasdi magi yumdagi ihena hendokidre. College sakidre. Mamanaba maimugasu pungkidre. Maimunabudi mabu kawba lae. Adubu Surasna ai thokpa talle chaningda habadagi maimusu kari haruni. Surasda hangi nangi nungaitaba nangi wabasing adu kari kiruna haduna. Maimuna hanglabasu Suras karimata khumde. Asumna mamanaba maimusu mana khumdabadagi kari haruni. Adubu pulliba kawbanina marak maraktabudi lae. Laglabasu makhoi ani hanagi matogum pullaga chaminaba habadumandi adum tawkiramde. Mama amadi mapasu Suraski adumna ahong makaya ama lakpadagi pakhalami. Karibu torabano karibu thokadurubijano haduna warami. Pilingagi matamdasu mabu senanaba mabu yoknaba honaba matamda yamna warakpanina asumna mana tumin leiba masi masida mangnaga leibasida mamaga mapaga hena thawai warami. Tumba matamdasu Suras ngihak leitana malaknagi torami. Aduga magi masasu prang chongba kaya ama adum yawi. Khangpe khangba numidangi matamdasu sakja tolaga yana khalu khamaninga thorokku matamdasu adumna khangba pakhatpa kaya amasu adum toribane. Magi masada hojigmak karigumba hainadaba apha punamadi adum yaraga leirabane. Asomdana makamdori maimu magi nuksijabi Rosni wari sanai pau fanai. Adubu Rosnisu ngihaki matam lenboi kariyoi pharmacy phamba nupa aduga message thanarubani wari sarubani. Adubu nuksibada phagi tawbi yade habaduni. Phagi wari sanaruba message ta nungai borol kaya ama tharuba kaya aduna nupa aduna ngasidi tamna wa kaya ama hairakpa taksilakba kaya aduna Rosnisu kari haini kumpam khangdaba matha saba habado oirami. Rosni magi makhong adu hajikti thodopa kudong thiba tawdre. Chatpasu adum phajana ngamle. Khajik tangmudi sekp khardi yauri. Pharmacy phamba nupa aduna makhoiramda lakpa matamdasu Rosni gidamak chanaba chabat kaya am lerai. Aduga makhoi mama khoigisu kari no achaba jamna porai. Asumna toina nupa aduna marini mangani khudingi adum lakpa matamda mana aduma toiba mong mataw kaya aduna Rosnisu wakhala makhalai. Aduga magi mama phawbada nupa macha adugi mong mataw kaya adubu yaninglami nuksirami. Macha nupida mamana nongma sumna hangi ibema pharmacy phamba ibungo dubu asidasu marak lae. Adugi nupa macha do magi mong mataw duga haragadi nabani se karigumba amadi leramdu maliko. Rosni ikai na khumi. Ima wakandu pharano kachum leite ko. Mamana makhumi ibema imagidi lairabi ina khunba thodokna thiroi afaba midi phaisida leire. Nupa machado aina uba matamadi yamna phaba male khangnage harasu kachum kaide wahaido harakpada Rosnisu mamagi wa aduna kariguma thona ama magi masara phawbugum towe. Mamana amakasu makhatana haire lesaringai matam ase nangi sening jeningba aningba apamba ningtamhau hayeng nangni yum palabakan lesaringai pusido amakana phangadabsu leite. Nupa loinaba nupa khangnabasu nangna hena gyan tarabane. Afaba makhaidi imade punna yai amatama khangnaraga nangna hayengwai saunaraba kainaraba tungda miludagi pirang sinthakadaba wagadaba oradi phabu pharaba nupa ani khangnagera ahum khangnagera imagidi adum yagani ka henba thabaktabu tawgano. Mamagi adum harakpa wahaisingdana Rosni kariguma wakhal khara tamna adum khalai. Mamana amuksa haire ado ibungo maimu hariba nupadudi kamai tawba aidi magi maramdadi thoina hena khangde
ꯑꯁꯤꯗꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯥꯛꯑꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯗꯤ ꯀꯃꯥꯏ ꯇꯧꯒꯦ? ꯔꯣꯁꯅꯤꯅ: ꯏꯃꯥ, ꯃꯥꯁꯨ ꯑꯗꯨꯝ ꯐꯩ, ꯑꯗꯨꯕꯨ ꯑꯁꯣꯝ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯃꯥꯗꯤ ꯈꯔ ꯏꯀꯥꯏ ꯃꯥꯜꯂꯦ꯫ ꯃꯃꯥꯅ ꯑꯃꯨꯛ: ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯀꯌꯥ ꯀꯟꯅ ꯀꯧꯗꯦ, ꯏꯀꯥꯏꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯈꯔ ꯂꯤꯛꯄ꯭ꯔꯥ? ꯔꯣꯁꯅꯤꯅ: ꯏꯃꯥ, ꯈꯔꯗꯤ ꯂꯤꯛꯄꯅꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ: ꯇꯥꯁꯤꯟꯒꯗꯕꯅꯤ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯤꯁꯥꯕꯨ ꯆꯥꯗ꯭ꯔꯕ, ꯉꯥꯎꯁꯤꯟꯅꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯣꯏꯅꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ? ꯔꯣꯁꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯅ ꯈꯣꯜꯂꯒ: ꯑꯁ, ꯈꯪꯗꯦꯗ ꯏꯃꯥ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯣꯁꯅꯤ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯔꯣꯁꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯩꯕ ꯊꯣꯔꯛꯄꯅꯤ꯫ ꯃꯥꯏꯃꯨꯁꯨ ꯔꯣꯁꯅꯤ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯔꯣꯁꯅꯤ ꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯣꯁꯅꯤꯁꯨ ꯉꯛꯄꯣꯏ ꯀꯔꯤꯌꯣꯏ: ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ? ꯃꯥꯏꯃꯨꯅ: ꯄꯥꯎ ꯄꯤꯗ꯭ꯔꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯔꯣꯁꯅꯤꯅ: ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ, ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯂꯥꯛꯄꯁꯦ ꯑꯗꯨꯒꯤꯁꯨ ꯉꯛꯂꯤꯕ꯫ ꯃꯥꯏꯃꯨꯅ: ꯀꯩꯅꯣ ꯁꯤꯕꯣ? ꯍꯩꯃꯥ, ꯅꯪ ꯑꯆꯥꯄꯣꯠ ꯂꯩꯔꯤꯔꯣ? ꯑꯁ, ꯆꯥꯔꯒ ꯆꯥꯛ ꯂꯥꯝꯃꯅꯤ, ꯑꯩ ꯑꯆꯥꯄꯣꯠꯁꯦ ꯑꯃꯅꯤ ꯄꯨꯈ꯭ꯔꯒꯦ꯫ ꯔꯣꯁꯅꯤꯁꯨ: ꯁꯦ ꯄꯨꯈꯣ꯫ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯣ ꯑꯅꯤ ꯑꯍꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯃꯨ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯜꯂꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ: ꯏꯕꯦꯝꯃ, ꯅꯈꯣꯏ ꯁꯥꯏꯁꯦ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤꯍꯦ꯫ ꯍꯌꯦꯡꯋꯥꯏ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯕ ꯀꯥꯟ ꯆꯥꯒ ꯊꯛꯀꯦ ꯍꯥꯏꯕ ꯐꯥꯎ ꯀꯔꯤꯃꯠꯇ ꯐꯪꯂꯣꯏꯗꯣꯔꯤꯕꯅꯤ꯫ ꯂꯤꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯆꯥꯄꯣꯠ ꯑꯁꯤꯗꯒꯤ ꯍꯟꯗꯅ ꯅꯤꯔꯒ ꯄꯨꯏꯅꯦ꯫ ꯂꯥꯛꯂꯤꯕꯁꯦ ꯈꯤꯇꯪ ꯂꯩꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯕꯨ ꯈꯟꯗꯦꯅꯦ꯫ ꯐꯩ, ꯂꯤꯛꯁꯤꯜꯂꯣ, ꯍꯌꯦꯡ ꯅꯇꯩ ꯅꯅꯥꯎ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅꯕ꯫ ꯑꯁꯨꯝꯅ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯔꯣꯁꯅꯤꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯃꯥꯒꯤ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯇꯤꯟꯅꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯖꯅ ꯍꯔꯥꯎ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯆꯥꯄꯣꯠꯇ ꯂꯩꯕ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ: ꯅꯣꯏ ꯑꯆꯥꯄꯣꯠ ꯂꯩꯔꯣ? ꯁꯦ, ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯝꯃꯤ: ꯇꯨ, ꯑꯁꯤꯅꯤ ꯃꯤ ꯈꯪꯕ ꯋꯥ ꯈꯪꯕ ꯍꯥꯏꯗꯣ꯫ ꯌꯦꯡꯉꯨꯇꯣ, ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯅꯤ ꯑꯐꯕ ꯍꯥꯏꯗꯣ꯫ ꯈꯪꯗꯦ, ꯅꯪꯕꯨ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯣꯏꯅꯗ꯭ꯔꯤꯕꯣ? ꯔꯣꯁꯅꯤꯅ: ꯀꯣꯏꯅꯗꯦ, ꯆꯨꯝꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯋꯥꯔꯤ ꯁꯥꯕꯒꯤꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ: ꯑꯁ ꯏꯕꯦꯝꯃ, ꯈꯪꯅꯧ ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯀꯣꯏꯅꯔꯤꯁꯦ, ꯑꯅꯤ ꯑꯍꯨꯝꯅꯤ꯫ ꯅꯪꯒꯤ ꯇꯥꯃꯥꯏꯃꯨꯁꯦ ꯐꯕꯨꯗꯤ ꯐꯔꯝꯅꯤ ꯍꯥꯏꯕꯨ ꯑꯁ, ꯂꯤꯛꯇꯤ ꯌꯥꯝ ꯂꯤꯛꯏ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕ, ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯪꯒꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯥꯏꯔꯒ ꯂꯣꯟꯅ ꯃꯅꯨꯡꯗ ꯑꯃ ꯀꯩꯅꯣꯝꯃ ꯇꯧꯔꯝꯅꯤꯀꯣ? ꯔꯣꯁꯅꯤꯅ: ꯑꯁ ꯌꯥꯔꯦꯕ, ꯑꯩꯗꯤ ꯃꯥꯒ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯗꯦꯕ, ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ: ꯑꯗꯣ ꯀꯣꯏꯅꯧꯋꯣ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯇꯩꯅꯁꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ, ꯂꯦꯝꯃꯤ ꯌꯥꯝꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯇꯥꯕꯗꯤ ꯐꯕꯅꯤꯗ꯫ ꯔꯣꯁꯅꯤꯅ: ꯑꯁ ꯌꯥꯔꯦꯕ, ꯊꯣꯛꯑ ꯂꯥꯛꯑꯅꯤꯁꯦ, ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯁꯤꯗ ꯁꯥꯔꯒꯨꯝꯁꯦꯕ, ꯑꯇꯩꯗꯣ ꯉꯥꯏꯔꯝꯃꯅꯤ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤ ꯑꯇꯩꯅꯁꯨ ꯔꯣꯁꯅꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯃꯨꯕꯨꯅ ꯈꯔ ꯁꯤꯇꯣꯛꯄ, ꯉꯥꯡꯕꯒꯨꯝ ꯆꯩꯕꯒꯨꯝ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯅꯤ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯅꯨꯄꯥꯗꯣ ꯂꯣꯟꯅ ꯃꯥꯏꯃꯨ ꯈꯪꯍꯟꯗꯕꯤ ꯈꯪꯅꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯕ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫
Surassu college khare khare kaaba hore. Maimu ga mukhai ani pulle. Adubu mahak thajig maramda kumna thigatpa yekshinbadi lepkhiba natte. Khare ga tungdadi Maimu gi nakongda magi nuksijabi Rosni se atop nupa amaga wari sanaba gari tolga chaminakhiba ui habigi pau kaya ama atopna tonakpadagi Maimu matha sarami. Adubu magi mitna khona uba nattabanina karamna ngaluni sairuni. Phone tawbadasu busy waiting toina thinadabanina henna sawba warauba mamlamde. Adubu mina khare khare harakpanina matangi numit amada mana khwadiki thajabi Mamanabi amada Paulo rami. Paulo ba matambadi Mamanabi don harami. Tamaimu thaudoksigi matangda aingonda kari mata sin halakuno ko. Hoi chumme Imanabi Rosni do atop nupa amadi wari sabagum loinabagum khare khare tawbane. Akoigi Imanabi atop pulliba singna mangona tuna habadagi masu adum tawkibane. Adubu ma Tamaimu budi miraiba natte nungdi nuksibani. Maimuna khare sauna kumi. Adubu hekta yabraba nuksiba bujanaba yabra. Asiba phagiraba aibusu nuksiba amasu nuksiba asiba kari machanaba ai ngasi phabu nupi atopa koibra aina ma koibadi khitokuna atopa na koigeba. Hoi nupado matik charamgani afaba oramgani adugidamak mana pamadagi khangnaba orambadi yai. Adubu aigi irado karino habadu matangdi hairambadi faidana. Mamanabduna harami. Tamaimu makoina haiba matamda Tamaimu se liksu yam li hai. Aduga nupi koibadasu nupi gidama kya lawba yekshinba magidama wabi khanbiba se thoin hene yawdi hai. Nangdi chumnagi sading amada adum leisu haibani. Maimuna o aigi nuksiba se matamgi chanabi yawdraba ko. Yare ai ngasidi pakhumdu karino haiba khangle. Asumna wakhanda manungaitana Maimu laame mamanaba Suraska mukhai ani wari sane tane. Surassu wari singdu tare magi thajig maramda wakhan khara nungaitabaga adugi paudu maharaka matamadi Suras yama sarame. Suras narame nupado kanano phusira. Maimuna phuba yaroye mi masana pamna khangnakibadubu kari haduno. As ai mata saida. Surasna khara sauna khumi. Adubu hekta yabrane saunaba waraunabasu kari mata leitana hekta tobanaba koina biyabraba. Mokhoi gise tawgena torini ahena pamdagi torini khanganeba adugi Rosni habna pido khangani yengo. Asumna khara sauna wangalinga talak asidani. Makhoina phamliba adugi surok wangmada u pambi ma hori. Adugi manaktagi Thaja Surasta muni yelaga makhut khalaga kori. Surassu hek onthorokka matambadi Thaja uba matamda mahak ikaibu kariyoi haima Thajane. Mamanaba Maimudi atumna harakka matamda yengthorokka matambadi kanasu leibu ude. Maimuna kadaino Thajabu kadaino. Surasna nang khangwaye asigi upambi sigi manakta ma leiriye ayam kachonge. Asumna haramlaga Suras yama thuna upambidu manakta machangae. Garisu amani lanthokirami. Aduga garisi madu lanthokhibaga hek changlabu kandadi upambidu manakta Thajda leramdabadagi Suras ngakpoi kariyoi ainukti ubadubu manatrane kadum zakhibano. Asumna kuyeng yengli karimata leibu udrabada mamanaba Maimudo dukup kharaga tungdadi laurae. Suras Thaja zakre asuma zakre. Asumna harakpada Suras phingna chinchilai. Aduga hange ha kadum zakhiba. Mamanabana tu arajaliba karase asiga manungda ma tongkhrabane. Surasna ha asengbra amukti yengusira. Maimuna amu tamna khumi. As yabadi haibu makhoi mari matasing oramganiye amuk akhona tungiluraga kari haduno. Surasna khumi ngasidi tanjap charabane. Nangi mitana amu uriba aduga aigi mitana amu uribise ngasidi chap chana khalagadabane.
ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯔꯕꯅꯤ ꯃꯈꯣꯏ ꯒꯦꯠ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯃꯛ ꯎꯏ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯈꯪꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯇꯣꯡꯂꯒ ꯊꯥꯖꯈꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯊꯥꯖꯅ ꯆꯠꯂꯤꯕꯗꯣ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯅꯠꯇꯦ ꯃꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯂꯤꯕꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯊꯥꯖꯒ ꯃꯃꯥꯗ ꯐꯖꯅ ꯊꯦꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕꯅꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ